lamdam asigi irang ase lakshin bangamnaba manipurgi maramda ningthina khangba amana manipurgi DGP ohengadabani haina People's Democratic Alliance PDA gi president hanigi deputy chief minister Namjoy Kumar na phongdokhrei wafam ase 19 shuba Manipur Legislative Assembly mikhalda 36 Wabagai Assembly constituency da mayengbam Ranjitpo PDA gi midef oida mikhal thengnaragani haina lauthokpagi mifam amada Namjoy Kumar na phongdokhibane Wabagai Tera Urakta Laiba Ima Kalika gi Laibungda Karang Nubidang Pangthokhiba Thoram aduda Yumnam Kumar Makhatana hai Hauzik Lairiba Engak Aside Territorial Integrity Kanbadi Lairadana Matam Kharagi Matungda Imphal Manungdagi Hena Lanba Ngamdabage Fibam Amada Laklakane Hauzik Manipur gi National Highway Singna Thamniba Blockade Sing Ase Manipur gi Law and Order Ngakliba Manipur Police ke Mapangal Sonbidakine Pumnamak ase Manipur gi manung amade mapan munna khangba matik chaba Manipuri IPS officer amana DGP ohelaba matam adu khakta da solve tawang ngamgane lamdam asegi MLA amade minister singna lamdam asegi miyam gi ihul khangna thabak tawbugi mahot center gi yaka yengduna leire makhoida Indian constitution na piriba right adu sizinaduna thauna phaba warep amata lawbangam jade National Party leader singna miyam ki tamak paikat pa yaba thabak thoram sing pangthokpagi mahot center na yathang tawtharak pa ngaiduna leire Manipur gi tunglam chatta afaba Manipur ama thamlamna bagi tamak lakliba 19 shuba Manipur Legislative Assembly mikhal da miyamna Regional Party ki mirep singbu sogat pituna mikhal mai pakhan biu haida mangna miyam da appeal tawkhe Sakmaram naruga leader dula naruga mayam collective leadership बनता हो अभी एंगल आगे है स्टेट यूनियन है अपन वो है तो तू तो के स्टेट मान लो स्टेट सोशल चेंज है नजर से तो अभी भी यार खाए को खाए लोग ने तो मैं कहते कोई बोल क्लब पे है बीजेपी ने तो करके कांग्रेस को क्लब पे तो हमारा बोल है वो कहने सेटल वो जैसे आई कमांड करते हो हमारा हमारी ये जो Sidi kaya ini soal mana? Ekoi leadership ini soal apa? Ekoi kaya apa? Ekoi naiba kamu sendiri. Mari ayo kontinu kita awal ini bermadu pun. Aduh, ada lewat hai kamane yar ini mati lagi ini. Aduh, mari selfish lagi. Aduh, kemudian bertanya dia. Kalau apa? Kalau ini madu kalau ini state ki koi integrity, the state ki semua